Ngarang Nungthil chaorakna pung baro makhairom tarakpa aduwaida Moirang AC ge manung channa leiba Tronglaobi Maning da Lammei Chakhre Lammei aduna Tronglaobi Maning da maitei singna leiramba aduga haujikna irangna maram oiraga maitei amata leitraba guru khana hairiba khul adu yaushilakpadagi Central Security Force Moirang Police amasong Fire Service ke team amana mai adu kanna bohonaki hairi Lammei Chakhre pau adu hek fangbaga mafam aduda paumi sing changsinna bahonaki adubu security force na paumi sing mafam aduda changbada safe oide haiduna changhankide Lammei Chakhre aduga mari leina mai kanba changba khunja sing na phongdorakpagi matung inna Lammei adu kuki sing na khundaba mongat khulge kha thangba maikaidagi Chakhre horakpane mai adu chingdagi chentharakpa iram amagi mapanda hoba napi akangba sing wairaga Chakhre horakpane Lammei aduna guru khana khulgi mi leinatraba yum khara waiba horamle adubu khunja sing amadi security force na thengnabadagi ka hena amang atadi thogaudre haidi maina waiba horamlaba yum sing adugi mapu sing na mutum brozen laishram surjit konjengbam basanta konjengbam prem kumar ni haidi mapamaduda leiramba security force na phongdokpagi matung inadi labuk mayai da leiba electric pole ama turakpadagi thorakpa spark na oiramba yai haidi